ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯕꯤꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯂꯣꯏꯕꯤꯒꯤ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ, ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯅꯤ꯫ ꯂꯣꯏꯕꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯨꯅꯤꯡꯗꯕꯗ ꯅꯠꯇꯅ ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯂꯣꯏꯕꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯀꯥꯟ ꯃꯕꯨꯡꯗ ꯅꯨꯄꯤ ꯊꯤꯔꯤ꯫ ꯃꯅꯝꯃ ꯊꯕꯥꯅ, "ꯂꯣꯏꯕꯤ, ꯉꯁꯤꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯉꯣꯍꯦ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯕ꯭ꯔꯥ ꯂꯣꯏꯕꯤ? ꯂꯣꯏꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ?" "ꯇꯥꯏꯌꯦ ꯏꯅꯝꯃ." "ꯇꯥꯔꯗꯤ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯣ?" "ꯈꯨꯝꯕꯅꯤ, ꯏꯅꯝꯃꯅ ꯇꯥꯗꯕꯅꯤ." "ꯂꯣꯏꯕꯤ, ꯅꯪꯁꯤ ꯅꯆꯤꯟꯗꯨ ꯊꯤꯗꯀꯣ. ꯍꯧꯒꯠꯂꯣ, ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯉꯨꯔꯣ. ꯄꯥꯕꯒꯤ ꯃꯥꯒ ꯂꯧꯕꯨꯛꯇ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ. ꯅꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ. ꯑꯗꯨꯗꯤ ꯑꯩ ꯐꯤ ꯈꯔ ꯁꯨꯔꯨꯈꯤꯒꯦꯀꯣ." ꯇꯟꯈ꯭ꯔꯦꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ, "ꯃꯧ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗ꯭ꯔꯦꯅ ꯂꯣꯏꯕꯤꯗ ꯍꯥꯏꯔꯝꯂꯕꯅꯤ, ꯂꯣꯏꯔꯝꯃꯅꯤ." ꯃꯄꯥꯅ, "ꯃꯃꯥ, ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯂꯣꯏꯕꯤꯅ ꯂꯣꯏꯔꯝꯃꯅꯤꯌꯦ." "ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯧꯕꯨꯛꯇ ꯀꯨꯝꯃꯁꯤ." "ꯃꯧ, ꯏꯕꯨꯡ ꯑꯆꯧꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ?" "ꯆꯠꯇ꯭ꯔꯤꯌꯦ ꯄꯥꯕ, ꯆꯥꯛ ꯆꯥꯔꯒ ꯆꯠꯀꯗꯣꯏ ꯑꯣꯏꯔꯝꯅꯤ." "ꯑꯇꯣꯝꯕꯗꯨꯅ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ? ꯉꯁꯤꯒꯤ ꯃꯁꯛ ꯎꯗꯦꯅꯦ." "ꯄꯥꯕ, ꯃꯥꯗꯤ ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯦꯗ. ꯃꯃꯥꯟꯅꯕꯒ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯆꯥꯛꯁꯨ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯛꯑꯅꯤ ꯍꯥꯏꯗꯅ." "ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯕꯗꯨꯕꯣ?" ꯃꯃꯥꯅ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯋꯥ ꯅꯥꯏꯔꯁꯨ ꯆꯟꯅꯔꯣꯏꯌꯦ. ꯃꯅꯝꯃꯅ ꯉꯁꯥꯏꯅ ꯆꯥꯛ ꯊꯣꯡꯉꯣꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ." "ꯀꯔꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯕ? ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯔꯤꯕ?" ꯂꯣꯏꯕꯤꯅ, "ꯑꯩꯁꯨ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ." "ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣꯅꯦꯍꯦ? ꯅꯪꯗ ꯍꯥꯠꯂꯒꯦꯗ. ꯏꯃꯥꯁꯨ ꯊꯣꯡꯕ ꯌꯥꯔꯤꯕꯅꯤ. ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯒ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯏ." "ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯃꯁꯤ ꯍꯥꯠꯀꯦꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣꯅꯦ ꯃꯁꯦ. ꯌꯨꯝꯁꯤꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ." "ꯍꯥꯠꯂꯣ, ꯁꯤꯈ꯭ꯔꯒꯦ. ꯑꯩꯕꯨꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯂꯕ." "ꯀꯔꯤ ꯃꯆꯤꯜ ꯁꯨꯗꯠꯀꯦꯗ ꯃꯁꯤ. ꯃꯅꯝ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯏꯃꯨꯡ ꯋꯥꯏꯔꯝꯁꯦ ꯂꯣꯏꯁꯤꯟꯗꯅ ꯊꯕꯛ ꯇꯧ ꯂꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯨꯝꯗ ꯂꯩꯔꯒ ꯅꯪ ꯈꯪꯕ꯭ꯔꯥ? ꯈꯨꯝꯈꯣꯗ꯭ꯔꯥ ꯅꯆꯤꯟꯗꯣ ꯈꯨꯝꯈꯨꯑꯣ." "ꯑꯌꯣ ꯏꯃꯥ, ꯌꯨꯝꯒꯤ ꯊꯕꯛꯇꯤ ꯃꯧꯅ ꯇꯧꯒꯗꯕꯅꯦ. ꯑꯩꯁꯨ ꯏꯅꯝꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯇꯧꯔꯝꯃꯤꯗꯨꯗꯤ." ꯊꯕꯥꯅ, "ꯑꯩꯈꯣꯏ ꯂꯣꯏꯕꯤꯒꯤ ꯃꯆꯤꯜꯁꯤꯗꯤ. ꯆꯠꯂꯣ, ꯊꯨꯅꯅꯦ ꯏꯔꯨꯖꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯉꯣ. ꯐꯤ ꯁꯥꯎ ꯍꯥꯏꯕꯁꯨ ꯁꯥꯅꯤꯡꯗꯦ. ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯃꯤꯅ ꯁꯦꯜ ꯇꯥꯟꯅꯔꯤꯁꯦ ꯇꯥꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯆꯥꯗꯅ ꯃꯊꯤꯕꯣꯡ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧ ꯂꯩꯗꯅ ꯃꯁꯦ ꯃꯋꯥ ꯅꯥꯔꯁꯨ ꯆꯟꯅꯔꯣꯏꯌꯦ ꯃꯁꯦ." ꯊꯕꯥꯒꯤ ꯅꯨꯄꯥꯕꯨ ꯌꯥꯏꯅ, "ꯊꯕꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯗ꯭ꯔꯤꯌꯦ, ꯂꯣꯏꯕꯤꯅ ꯊꯣꯡꯒꯦ ꯇꯧꯔꯤꯕꯅꯤ." "ꯊꯣꯡꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯑꯗꯨꯗꯤ ꯑꯩꯗꯤ ꯊꯕꯛ ꯅꯪꯗꯧꯔꯤꯕ꯭ꯔꯥ?" "ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛꯂꯣ?" "ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛꯂꯕꯨ ꯀꯔꯤꯅꯣ? ꯑꯩ ꯅꯍꯥꯟꯈꯩ ꯉꯟꯅ ꯆꯠꯂꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦ, ꯅꯣꯏ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ." "ꯏꯕꯨꯡ ꯑꯆꯧꯕ, ꯃꯧꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯨꯔꯅꯨ. ꯅꯆꯟꯅꯨꯄꯤꯅꯅꯤ. ꯉꯁꯥꯏꯅ ꯃꯅꯝꯃꯅ ꯆꯥꯛꯈꯨꯝ ꯆꯪꯅꯕꯅ ꯍꯥꯏꯔꯒ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯝꯕꯩꯅꯤ. ꯃꯁꯤ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣꯗ ꯃꯁꯦ. ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯃꯁꯦ." "ꯃꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯦ ꯑꯩꯁꯦ. ꯑꯩꯅ ꯏꯆꯥ ꯉꯝꯗꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦꯕ." "ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯪ ꯇꯥꯆꯧꯅ ꯑꯃꯨꯛ ꯁꯣꯏ ꯐꯨꯕꯤꯔꯅꯤ. ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯀꯩꯗꯧꯏ? ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯏꯅꯝꯃꯗ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦ." "ꯑꯗꯨꯒ ꯅꯅꯝꯃꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯅ ꯀꯔꯤꯒꯤ?" "ꯑꯩ ꯐꯣꯟꯒꯦꯅ ꯍꯥꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯥꯅ ꯐꯕꯤ ꯁꯥꯗꯅ ꯏꯃꯥ ꯄꯥꯕꯣꯏꯒꯤ ꯃꯃꯥꯡꯗꯅ ꯊꯕꯛ ꯐꯖꯅꯩ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯀꯥꯟꯗꯗꯤ ꯑꯩꯅ ꯉꯥꯛꯇꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯁꯦ. ꯃꯥꯅ ꯇꯨꯝ ꯂꯩꯗꯣꯏꯕ. ꯅꯣꯏꯅ ꯍꯦꯛ ꯂꯥꯛꯑꯕ ꯃꯥ ꯐꯒꯠꯂꯛꯑꯅꯤꯕ. ꯑꯗꯨꯒ ꯈꯣꯟꯁꯤꯒ ꯐꯨꯕꯒꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯑꯣꯏꯕ. ꯅꯪ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯑꯣꯠꯄꯗ ꯌꯥꯝ ꯋꯥꯖꯍꯧꯖꯅꯤꯀꯣ ꯅꯪ." "ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯨ. ꯌꯥꯔꯤꯁꯦ, ꯀꯞꯂꯒ ꯂꯩꯔꯅꯨ. ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯐꯔꯣꯏꯗꯧꯔꯤꯌꯦ. ꯑꯩ ꯅꯄꯥꯗ ꯋꯥꯔꯤ ꯁꯥꯒꯦ, ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯅꯕ." "ꯍꯣꯏ ꯏꯃꯥ,
ꯏꯃꯥ ꯑꯩ ꯃꯣꯔꯣꯛꯇꯤ ꯃꯦꯠꯂꯔꯣꯏꯒꯦꯀꯣ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯀꯣꯟꯗꯣ ꯏꯃꯥ ꯐꯦꯡꯕꯤꯔꯒꯦ ꯏꯃꯥ ꯀꯩꯒꯤ ꯐꯦꯡꯗꯣꯏꯕ ꯏꯅꯝꯃꯅ ꯐꯦꯡꯖꯁꯅꯤ ꯕꯣꯌꯥꯏꯗꯤ ꯆꯥꯛ ꯆꯥꯗꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯕꯣꯌꯥꯏꯅ ꯆꯥꯛ ꯆꯥꯗꯅ ꯊꯕꯛ ꯆꯠꯈꯤꯕꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯂꯣꯏꯕꯤꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯆꯒꯨꯝ ꯐꯥꯎꯕ ꯁꯦꯡꯂꯝꯗꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯊꯣꯛꯈ꯭ꯔꯦ ꯊꯕꯥ ꯃꯊꯟꯇ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯅ ꯂꯣꯏꯕꯤ ꯃꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯟꯅꯗꯨꯅ ꯋꯥꯊꯤ ꯁꯨꯅꯔꯤ ꯂꯣꯏꯕꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯅꯤꯡꯉꯤꯕꯣ ꯃꯇꯥ ꯑꯃꯅ ꯀꯣꯏꯅꯤꯡꯂꯗꯤ ꯀꯣꯏꯌꯨ ꯀꯩꯅꯣ ꯅꯨꯄꯥꯗꯤ ꯑꯩꯉꯣꯟꯗ ꯀꯣꯏꯒꯤꯗꯤ ꯑꯝꯇ ꯍꯥꯏꯔꯛꯇꯅ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯅꯨꯄꯥꯅ ꯍꯥꯏꯔꯛꯇ꯭ꯔꯒꯅ ꯅꯪ ꯅꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯊꯤꯔꯒ ꯍꯥꯏꯔꯣꯗꯅ ꯑꯗꯨꯁꯨ ꯅꯨꯄꯥꯅ ꯌꯥꯔꯛꯇꯦꯉꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯅꯨꯄꯥꯗꯒ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯨꯔꯕ ꯃꯤ ꯍꯣꯏꯍꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯂꯥꯛꯑꯝꯕ ꯇꯣꯅꯥꯟꯕꯗꯣ ꯑꯩꯅ ꯍꯥꯏꯔꯨꯔꯕꯅꯤ ꯃꯇꯥꯁꯤꯡꯗꯨꯅ ꯌꯥꯝ ꯉꯝꯃꯤ ꯏꯇꯥ ꯅꯪꯁꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯪꯉꯣꯟꯗ ꯏꯔꯥꯡ ꯇꯧꯔꯛꯀꯅꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯔ ꯈꯔ ꯇꯝꯃꯨꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯤ ꯅꯨꯄꯥꯗꯣ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯃꯇꯥ ꯑꯃꯅ ꯂꯣꯏꯕꯤ ꯅꯪꯅꯦ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯗꯤꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯊꯤ ꯇꯥꯕ ꯅꯪꯒꯤ ꯃꯔꯝꯗꯕꯨ ꯈꯪꯂꯕ ꯅꯪꯅꯦ ꯅꯨꯄꯥ ꯁꯨꯡꯐꯪ ꯐꯪꯉꯣꯏꯉꯣ ꯀꯩ ꯃꯔꯝꯒꯤ ꯅꯪꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯑꯅꯝ ꯀꯜꯂꯤ ꯑꯗꯨꯒ ꯃꯁꯤꯡꯁꯨ ꯌꯥꯝ ꯊꯤꯔꯒ ꯀꯜꯂꯤꯗꯅ ꯑꯗꯨꯒꯤ ꯀꯔꯤ ꯅꯪ ꯀꯌꯥꯝ ꯐꯔꯗꯅ ꯃꯤꯉꯣꯟꯗꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯕꯤ ꯅꯪꯅꯁꯨ ꯑꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯑꯩꯅ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯔꯤꯕ ꯀꯩꯒꯤ ꯀꯣꯏꯗꯅꯤ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯒꯦ ꯍꯥꯏꯔꯧꯅꯦ ꯍꯦꯛ ꯍꯥꯏꯔꯛꯇꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯀꯩꯗꯧꯗꯣꯏꯕ ꯃꯇꯥ ꯇꯩꯗꯨꯅ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯈꯟꯅꯔꯛꯇꯧꯔꯦ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯀꯥꯏꯗꯩ ꯋꯥꯅꯣ ꯅꯣꯏꯅꯤ ꯉꯥꯡꯅꯔꯤꯗꯨꯕꯣ ꯏꯇꯥ ꯂꯣꯏꯕꯤ ꯁꯤꯡꯖꯨꯁꯤ ꯅꯪ ꯑꯣꯏꯅ ꯅꯣꯏꯔꯛꯑꯣ ꯍꯣꯏ ꯏꯇꯥ ꯑꯩ ꯅꯣꯏꯔꯛꯂꯒꯦ ꯅꯨꯄꯥ ꯃꯨꯟꯕꯤꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯃꯨꯟꯕꯤꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯃꯨꯟꯈ꯭ꯔꯕꯣ ꯏ ꯆꯣꯡꯁꯤ ꯂꯩꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯝꯄꯥꯛꯁꯤꯅꯦ ꯊꯣꯝꯕ ꯑꯁ ꯁꯤꯡꯖꯨꯒ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯑꯦ ꯃꯣꯏ ꯑꯅꯤꯁꯦ ꯃꯁꯝ ꯐꯣꯏꯅꯔꯦ ꯑꯝꯇ ꯈꯥꯝꯁꯦꯃꯤ ꯂꯣꯏꯕꯤꯅ ꯑꯩ ꯑꯣꯏꯕ ꯁꯤꯔꯦ ꯁꯝꯁꯤ ꯊꯥꯗꯣꯛꯑꯣ ꯍꯤꯡꯆꯥꯕꯤ ꯑꯌꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯝꯄꯥꯛꯅ ꯊꯣꯝꯃꯛꯄꯗꯤ ꯌꯥꯕ꯭ꯔꯥ ꯍꯥ ꯀꯣꯝꯄꯥꯛꯅ ꯊꯣꯝꯃꯛꯄꯗꯤ ꯌꯥꯕ꯭ꯔꯕ ꯑꯌꯣ ꯑꯁꯤ ꯃꯣꯔꯣꯛ ꯄꯥꯏꯔꯤꯕꯒꯤ ꯈꯨꯠꯁꯤꯅ ꯃꯃꯥꯏꯁꯤꯗ ꯅꯣꯏꯁꯤꯟꯒꯦ ꯃꯤꯊꯨꯞꯄꯦ ꯃꯇꯥ ꯇꯩꯗꯨꯅ ꯃꯣꯏ ꯑꯅꯤꯁꯦ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯁꯤꯔꯥ ꯂꯣꯏꯕꯤꯅ ꯅꯨꯃꯤꯠꯇ ꯊꯨꯞꯄꯗꯤ ꯑꯩꯒꯤ ꯁꯝ ꯐꯣꯏꯔꯤꯕ ꯈꯨꯠꯇꯣ ꯊꯥꯗꯣꯛꯄ ꯀꯩꯗꯧꯒꯦ ꯑꯌꯣ ꯏꯃꯥ ꯀꯣꯛ ꯆꯤꯛꯑꯦ ꯃꯣꯏ ꯑꯅꯤꯅ ꯐꯨꯅꯕꯗꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯠꯅꯕꯗꯨ ꯂꯣꯏꯗꯨꯅ ꯂꯣꯏꯕꯤ ꯃꯇꯥ ꯑꯃꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ ꯂꯣꯏꯕꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯈꯨꯖꯤꯟꯅ ꯀꯣꯠꯇꯠꯄꯒꯤ ꯉꯥꯡꯁꯪ ꯉꯥꯡꯂꯒ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯝꯃꯅ ꯍꯪꯂꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯒ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯊꯕꯛ ꯂꯣꯏꯅ ꯍꯟꯅꯔꯛꯏ ꯆꯥꯛꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯨꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯒꯦꯕꯨ ꯏꯁꯧ ꯂꯪꯉꯛꯀꯅꯤꯅꯦ ꯂꯣꯏꯕꯤ ꯅꯪꯕꯨ ꯀꯣꯛ ꯌꯥꯝ ꯆꯤꯛꯂꯕ꯭ꯔꯣ ꯆꯥꯛꯁꯤ ꯃꯩ ꯊꯥꯛ ꯃꯥ ꯑꯩ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯀꯣꯛ ꯆꯤꯛ ꯍꯥꯏꯕꯅꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯕꯤꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯄꯅꯤ ꯍꯣꯏ ꯄꯣꯊꯥꯔꯣ ꯅꯆꯥꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯃꯀꯣꯛ ꯆꯤꯛꯑꯦꯌꯦ ꯀꯩꯗꯧꯕꯗ ꯆꯤꯛꯂꯤ ꯃꯥꯗꯤ ꯇꯨꯝꯕꯗꯔꯣ ꯕꯣꯌꯥꯏꯅ ꯃꯃꯥꯟꯅꯕꯤꯒ ꯃꯁꯝ ꯐꯣꯏꯅꯔꯣꯏ ꯍꯥꯏꯁꯤꯗꯤ ꯄꯥꯕ ꯂꯩꯀꯥꯏꯗ ꯌꯥꯌꯥ ꯂꯧꯅꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯆꯧꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯃꯤ ꯈꯠꯅꯔꯨꯔꯤꯕ ꯅꯨꯄꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯄꯥꯟ ꯊꯣꯛꯇꯣ ꯏꯀꯥꯏꯔꯦ ꯄꯥꯕ ꯃꯁꯤ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣꯅꯦ ꯃꯁꯦ ꯏꯆꯥꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗ꯭ꯔꯅꯤ ꯏꯄꯥꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥꯁꯨ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣꯌꯦ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯦꯟ ꯉꯥꯅꯨ ꯀꯥ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯀꯟꯈꯠꯂꯛꯀꯅꯨ ꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕ ꯂꯧꯕꯨꯛꯇ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯐꯤ ꯁꯥꯗꯨꯅ ꯁꯦꯟ ꯇꯥꯟꯖꯧ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯃꯁꯤꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯨꯝꯁꯤ ꯂꯩꯕꯩ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯃꯣꯏ ꯃꯄꯥꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯆꯠꯂꯤꯉꯩꯗꯅꯦ ꯅꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯝ ꯈꯪꯄꯣꯟꯗꯦ ꯃꯧꯁꯤꯅꯅꯦ ꯇꯨꯝ ꯂꯩꯗꯣꯏꯕ ꯑꯩꯈꯣꯏ ꯂꯩꯔꯒꯅ ꯃꯧꯅ ꯊꯕꯛ ꯐꯕ ꯁꯥꯕꯩ ꯋꯥꯅꯤ ꯀꯔꯤ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯊꯥꯖꯗꯅ ꯅꯆꯤꯟ ꯊꯤꯕ ꯍꯧꯔꯦꯅꯦ
ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯕꯛ ꯇꯧꯗꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯍꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯔꯤꯒꯤ ꯊꯕꯛ ꯐꯔꯤꯅꯣ ꯑꯣ ꯑꯗꯨꯗꯤ ꯍꯩꯁꯤꯡꯕ ꯃꯤꯅ ꯍꯦꯜꯂꯦ ꯅꯆꯥꯅꯨꯄꯤꯅ ꯄꯪꯉꯦ ꯑꯗꯨꯒꯤꯅꯤ ꯊꯕꯥꯅ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩꯅ ꯀꯔꯝꯕ ꯀꯥꯟꯗ ꯇꯨꯝꯗ ꯂꯩꯔꯒ ꯂꯣꯏꯕꯤꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯅ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯂꯣꯏꯕꯤꯅ ꯁꯤꯃꯗꯤ ꯏꯅꯝꯃ ꯑꯩ ꯇꯧꯕꯤꯔꯒꯦ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯍꯥꯏꯕꯗ ꯂꯣꯏꯕꯤꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯈꯨꯝꯕꯤꯔꯛꯄꯁꯨ ꯏꯃꯥꯅ ꯇꯥꯕꯤꯈ꯭ꯔꯕꯣ ꯏꯃꯥ ꯍꯣꯏꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯣꯏꯕꯤꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯔꯒ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯧ ꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯅꯝꯃ ꯑꯩꯕꯨ ꯂꯥꯡꯗꯅ ꯂꯩ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯡꯉꯤ ꯀꯥꯏꯗꯤ ꯀꯩꯅꯣꯕ ꯂꯣꯏꯕꯤ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯃꯁꯝ ꯑꯐꯥꯕꯗꯨꯒ ꯃꯅꯕꯗ ꯆꯣꯡꯁꯤꯜꯂꯛꯏ ꯑꯁꯦꯡꯕ ꯍꯥꯏꯕꯩꯔꯣ ꯂꯣꯏꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯆꯣꯡꯁꯤꯜꯂꯛꯏꯁꯦ ꯃꯄꯥꯅ ꯍꯣꯏ ꯂꯣꯏꯕꯤ ꯅꯪꯅ ꯅꯅꯝꯗ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥ ꯅꯪ ꯅꯄꯥꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯅ ꯃꯧꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯧꯒꯤ ꯃꯤꯆꯪꯗ ꯁꯨꯝ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯣꯏꯕꯤꯅ ꯄꯥꯕꯁꯨ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯇꯃꯣꯆꯧꯁꯨ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯃꯣꯏꯅ ꯑꯃ ꯀꯤꯔꯤꯁꯤ ꯈꯪꯍꯧꯗꯅ ꯕꯣꯌꯥꯏꯅ ꯂꯣꯏꯕꯤꯕꯨ ꯗꯝꯗꯝ ꯐꯨꯊꯔꯛꯏ ꯑꯗꯨꯒ ꯊꯕꯥꯕꯨꯁꯨ ꯐꯨꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯈꯠꯅꯒꯦꯔꯥ ꯊꯥꯕꯜ ꯆꯣꯡꯒꯦꯔꯥ ꯃꯥꯏꯊꯣꯛꯄ ꯀꯥꯗ ꯂꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯒꯤ ꯕꯣꯌꯥꯏꯒ ꯊꯕꯥꯒ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯕꯤꯒ ꯃꯅꯝꯃꯒ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯏꯅꯕꯒꯤ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯂꯥꯡꯅꯔꯝꯃꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯤ ꯍꯦꯛ ꯍꯦꯛ ꯃꯃꯧ ꯅꯨꯄꯤꯒꯤꯗ ꯆꯥꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯥ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯂꯣꯏꯕꯤꯗꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯀꯣꯏꯒꯦ ꯍꯥꯏꯅ ꯂꯛꯅꯔꯛꯂꯕꯁꯨ ꯂꯧꯕꯤꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯤ ꯀꯅꯥꯝꯇ ꯊꯣꯛꯂꯛꯂꯝꯗꯦ ꯑꯗꯨꯒ ꯑꯃꯅ ꯂꯣꯏꯕꯤꯅ ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯕ ꯈꯨꯗꯤꯡ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯎꯪꯂꯒ ꯂꯩꯔꯤꯕꯗꯨꯅ ꯏꯃꯥ ꯏꯕꯨꯡꯒꯤ ꯋꯥꯍꯜꯗꯣ ꯑꯩ ꯎꯅꯕ ꯂꯥꯛꯇꯦꯅ ꯍꯥꯏꯔꯒ ꯃꯥꯗꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡ ꯂꯩꯔꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯍꯦꯛ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯁꯦ ꯖꯨꯠ ꯃꯦꯟ ꯑꯝꯇ ꯍꯦꯛ ꯆꯥꯗꯦ ꯑꯗꯨꯕꯨꯅꯦ ꯃꯁꯤꯗ ꯃꯥꯡꯖꯔꯤꯁꯤ ꯅꯨꯄꯥ ꯃꯣꯏ ꯈꯛꯇꯅꯤꯀꯣ ꯑꯗꯣ ꯃꯣꯗꯣꯟꯗꯨꯗꯤ ꯏꯆꯥ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯣꯗꯣꯟ ꯂꯩꯔꯤꯀꯣ ꯏꯃꯥ ꯃꯥꯁꯨ ꯎꯅꯕꯗꯤ ꯂꯥꯛꯇꯦ ꯑꯗꯣ ꯃꯥꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯂꯥꯛꯇ꯭ꯔꯁꯨ ꯏꯆꯥꯅ ꯈꯔ ꯆꯠ ꯈꯣꯠꯇꯅ ꯎꯅꯧꯗꯅ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯇꯥ ꯄꯥꯛꯄꯤꯒꯤ ꯆꯠꯂꯨꯔꯒꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯃꯥ ꯅꯄꯥ ꯂꯩꯍꯦ ꯆꯥꯛꯇꯣ ꯊꯨꯅ ꯇꯧꯔꯣ ꯑꯣ ꯊꯣꯡꯉꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯀꯩ ꯅꯃꯥ ꯅꯆꯥ ꯆꯥꯛꯁꯪꯗꯨꯗ ꯀꯩꯗꯧ ꯂꯩꯔꯤꯕ ꯏꯄꯥ ꯂꯧꯕꯨꯛꯇ ꯈꯨꯂꯪꯒꯤ ꯃꯤ ꯄꯨꯊꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯃꯥ ꯅꯉꯣꯟꯗ ꯑꯩꯕꯨ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯣ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯀꯩꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯍꯌꯦꯡꯅꯦ ꯃꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏ ꯈꯨꯒꯗꯕ ꯅꯃꯥ ꯅꯆꯥꯅ ꯍꯦꯛ ꯇꯧꯔꯕꯗꯤꯅꯦ ꯅꯃꯥ ꯅꯆꯥ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨꯍꯩ ꯍꯦꯛ ꯇꯧꯕꯒ ꯍꯥꯠꯄ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯕꯨ ꯅꯄꯨꯟꯁꯤꯗꯨꯗ ꯃꯤ ꯀꯌꯥ ꯌꯥꯝ ꯍꯜꯂꯛꯑꯒꯦ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯠꯇꯥꯔꯗꯤ ꯅꯃꯥ ꯅꯆꯥꯗꯒꯤ ꯍꯧꯗꯣꯏꯅꯤ ꯍꯥꯠꯄ ꯍꯥꯠꯄꯤꯔꯣ ꯂꯥꯛꯑꯣꯍꯦ ꯍꯥꯠꯄꯤꯔꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯩꯆꯥꯛꯇ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯏꯅꯤ ꯍꯩ ꯅꯄꯥꯗ ꯍꯩꯍꯩꯗꯦꯅꯦ ꯑꯗꯨꯒꯅꯦ ꯅꯄꯥꯒꯤ ꯄꯨꯈꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯅꯄꯥ ꯁꯤꯗꯕꯤꯗ ꯑꯩ ꯑꯣꯏꯅ ꯁꯤꯅꯤ ꯑꯃꯨꯛ ꯑꯩ ꯃꯄꯥꯟꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯅꯄꯥꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯎ ꯏꯃꯧ ꯅꯨꯄꯤꯒꯤꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦꯗ ꯏꯟꯁꯥꯡꯁꯨ ꯍꯥꯎꯕ ꯆꯥꯛꯁꯨ ꯍꯥꯎꯕ ꯇꯨ ꯃꯥꯅ ꯆꯪꯂꯤꯁꯦ ꯆꯥꯛ ꯆꯥꯕ ꯑꯣꯏꯔꯝꯅꯤ ꯂꯣꯏꯕꯤ ꯅꯄꯥꯒꯤ ꯆꯥꯛꯇꯣ ꯍꯥꯞꯄꯨꯔꯅꯨꯍꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯕꯨꯡꯉꯣꯅ ꯀꯟꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯏꯕꯨꯡꯉꯣꯅ ꯍꯪꯂꯤꯕꯗꯨꯕꯣ ꯑꯩꯈꯣꯏ ꯃꯁꯦ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯉꯥꯎꯔꯖꯥꯠꯂꯣ ꯑꯇꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯏꯆꯥꯁꯦ ꯃꯥꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯅꯣꯡꯇ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯅ ꯇꯧꯗ꯭ꯔꯃꯤꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯥ ꯀꯥꯏꯗꯤ ꯇꯥꯅꯤꯡꯅꯤ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯅꯊꯟꯗ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯠ ꯐꯥ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ ꯅꯪꯅꯦ ꯅꯄꯥꯅꯅꯦ ꯅꯣꯡꯃ ꯁꯥꯎꯕ ꯅꯨꯃꯤꯠꯇ ꯇꯞ ꯇꯥꯈꯩ ꯐꯨꯖꯈꯤꯁꯅꯤꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯏꯀꯥꯗ ꯆꯪꯈꯤꯕꯅꯦꯕ ꯍꯥ ꯃꯧꯅꯒ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯅꯦ ꯏꯋꯥꯅꯒ ꯔꯥꯁꯤ ꯌꯥꯎꯗꯕꯅꯦ
Isa nupanaga ngangna saknaba yadabane. Isa nupinaga anam kanbane. Sigi hairadi imungsida gyan tarise ai khaktani ai khakta. Hau krida imong nupina thongba cha insangse. Numidangsu imong gido ina sabna pharanida. Yam haura malida makutse lek lektan thongleise. Zaraga khangani. Noina mana san thongba ngadagidi imong nupina yindem iromane haramgani ko. Adoiragana namong nupigida adum laikrodana. Khalibani. Khani nang khaniba. Nang namawse naw saholaga thambadagi ngasi imungse mathong maramda khangdrisi. Adudi namana sanani. Namana sana zuza na to mayamdo. Adudai nongmayna sarakpu numitane namana sa aigi kuta sidawrini. Among hauраklabro hatpa sibana adugane simaga haibigi. Hayeng kalibana sadun solagdana siramda yarokpu matamdudane namang nupina nangi kaisu seba tawbiroiko nabema ainatana. Aingondagine nang nahana sidana bhono ko. Udokna nang siroidawri daide. Loibia nang haujik phabu sak loidribro ima sak lamyene. Tabra loibia manam sidi. Is kaino insang mai si loi kangene sidi. Sinoire kanam namedi. Loibia loibi nang di sak thong hairaga phamung sida tumlaga leirabadi nawa mayamdo langdaga sakse thonggadrane he. Chakti loiramlabani ma. Insang mai loina kangdana karaga leiramlibasidi. Adudi kanan tawrizat maidi may mutatlamlabani. Mana ngamnaba dum kumiri mase mase phugita mase khangbra nang ha khangbra do. Ima nai as ayo purganu ima ayo. Nang nawa na sanar aduna ne nupa mayamun hundok piramlaga loina singkribado naram satuna. Mama masase amuksu singnai amuksu nungsinakram. Aigi atommadudi karimta mawaga lauramoi mai thokpani leiduise tu haiba tawbaga amuk thokhrasini atomba kaida amuk chatlage aswai phawda tholugi baba asumna numit kharani leiraga loibi modon haribu nupaduda namdana leisinduna chelammi modon su pamda loibi bu mahaki langda thurabanina luhongduna lawba tarammi loibina luhongkhra matung loibi apamna toina dum laklammi Mamasu masanupigi yumda toina dum chatlami. Mama masagi mataudu papaga masanupaga nadi yamna yaramni. Ingkholda paliba sewat mairen singse loina hektoklaga isanupigi yumda puraga chaluge. Mama kaidum chatawribano. Isanupigi manakta chaluge tawbani ado ai halaktradi nasanupa tombada chak thonghalaga sabiramuko. Karinu ne harisibo nangmu nahandasu chalubadaine. Hoi saluye ado ngasisu amuk saludaba yadre. Nasanupido yam kanna masa ngamdi haye. Nangondadi kanana haidaiba. O mina hairakpa mina. Midi kanai mina. Mi wa makha tabirakan. Mama namana san tawribase ai kaya pamdeko. Hayeng asoiba laklabadi namana sa hatoi khako. Hatlo se hat. Nangnai mai sa se kayamdi yami hatpirise. Kitang hek tawbaga hatpa siba. Siban hekta haneba. Satle ai satleba. Kitang tawba yati hatpa siban. Tawrisiuni masanupisi pining mandana lumbaga khangdrane ingholda panmin sangna pisingse loina hektoklage pukrida. Somda loibi manempoga khatnaba loiduna pairaga leiri. Inempo oirasu mawa lawde hekta setatnagadabani yaroiba aidi. Manempona modo lakta lakhisanudana khangnebana. Asuk yamla phatabi nupi siba kamai tawduna egi isa nupana lauramlibano ni siba. Kanano thongalda janglagliba sina. Loibigi mamani ne. Masina kamai taw mamano masanubi yumsida toina dom lagliba siba. Isia amuk lairo. Hoine he yumda isang mayam panbaduda isanupi pijaningmandana puraga laklibani. Karino kanam tuude kai chanakhrage. Aikhoigidi thabak sinabanina yumda amata leite. Thabak loina chanakhi che. O phai ado loibidi leikhibra. Leibani tumlamgani. Horen hawgalaktoini. Khulsigi mi loina sak loinarakan. Is mai wasi kaidam yawina. Loibi ima laiye. Isia nasanupi kada phaminaram ai thaba amta losilukhi.
ꯍꯣꯏ ꯍꯣꯏ ꯏꯃꯥ ꯀꯩꯀꯩꯅꯣ ꯄꯨꯔꯛꯏꯗꯨꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯁꯤ ꯏꯃꯥ ꯉꯁꯤꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯕ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯕꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯕꯅ ꯐꯔꯅꯤ ꯍꯣꯔꯦꯟ ꯃꯄꯥꯍꯣꯏ ꯂꯥꯛꯂꯒꯅꯦ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯩꯒꯤꯅꯣ ꯅꯅꯦꯝꯄꯣꯛꯁꯤꯅ ꯑꯩ ꯂꯥꯛꯂꯒ ꯆꯪꯉꯛ ꯈꯣꯠꯂꯛꯇꯅꯒ ꯇꯧꯗꯦꯅꯦ ꯆꯪꯉꯣ ꯏꯃꯥ ꯑꯩꯅ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯨꯈ꯭ꯔꯕꯅꯤ ꯍꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯅꯦꯝꯄꯣꯛꯁꯤꯗ ꯐꯨꯔꯤꯕ ꯑꯩꯉꯣꯟꯗ ꯏꯁꯧ ꯁꯨꯝ ꯂꯥꯡꯂꯒ ꯂꯩꯕꯒꯤ ꯀꯔꯤꯒꯤ ꯅꯉꯣꯟꯗꯗꯤ ꯏꯁꯧ ꯂꯥꯡꯂꯤꯕ ꯃꯥꯅ ꯌꯥꯍꯧ ꯊꯦꯡꯉꯤ ꯏꯃꯨꯡ ꯋꯥꯏ ꯁꯤꯠꯇꯦ ꯏꯃꯨꯡ ꯋꯥꯏ ꯇꯩꯇꯦ ꯆꯥꯛ ꯊꯣꯡꯉꯤ ꯊꯣꯡꯗꯦ ꯈꯪꯗꯦ ꯀꯩꯀꯩꯅꯣ ꯄꯉꯥꯡꯗꯁꯨ ꯉꯥꯡ ꯂꯩꯕ ꯑꯗꯨꯗ ꯏꯁꯦ ꯀꯥꯔꯛꯇꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒꯅꯦ ꯁꯤꯟꯒ ꯆꯦꯡꯗꯤ ꯍꯦꯛꯇ ꯐꯨꯊꯕꯅꯤ ꯃꯣꯏ ꯑꯇꯩꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯩꯇꯦ ꯉꯁꯤꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯀꯨꯝꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯣꯇꯣꯟ ꯍꯜꯂꯛꯂꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯨꯕꯤꯔꯣꯏꯗ꯭ꯔꯅꯦ ꯐꯨꯔꯣꯏꯍꯦ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯌꯥ ꯅꯨꯄꯥ ꯑꯐꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩꯅꯦ ꯑꯗꯣ ꯅꯅꯦꯝꯄꯣꯛꯇ ꯈꯨꯠ ꯊꯥꯒꯅꯨ ꯃꯤꯅ ꯎꯔꯒꯅꯦ ꯏꯆꯥꯁꯦ ꯐꯠꯇꯕꯤ ꯃꯥꯟꯈꯤꯅꯤꯀꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯏꯃꯥ ꯑꯩꯗꯤ ꯌꯥꯗꯦ ꯏꯃꯥꯅꯦꯅ ꯈꯪꯂꯝꯒꯅꯤ ꯑꯩꯗꯤ ꯏꯃꯥꯗ ꯐꯥꯎꯕ ꯕꯥꯇꯤꯅ ꯊꯣꯡꯕ ꯌꯥꯎꯈ꯭ꯔꯤꯕꯗꯨꯅꯤ ꯍꯣꯏ ꯌꯥꯔꯤꯁꯤ ꯑꯗꯨ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯖꯁꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝꯕꯣꯛꯁꯦ ꯑꯩ ꯈꯔ ꯀꯤꯕ ꯍꯧꯔꯕꯅꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤ ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯅꯄꯥꯍꯣꯏꯒꯤ ꯃꯃꯥꯡꯗꯒꯗꯤ ꯅꯅꯦꯝꯕꯣꯛ ꯐꯨꯏꯒ ꯀꯥꯏꯗꯅꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯣꯏꯍꯦ ꯑꯗꯣ ꯏꯃꯥ ꯅꯪ ꯉꯁꯤ ꯍꯟꯗꯣꯏꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯨꯗꯅ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯝꯃꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯃꯗꯣꯟꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯤ ꯅꯪꯉꯣꯟꯗ ꯄꯤꯕ꯭ꯔꯥ ꯃꯃꯥꯍꯣꯏꯗ ꯄꯤꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯏꯃꯥꯗ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯌꯥ ꯅꯨꯄꯥꯗ ꯂꯥꯟ ꯇꯧꯕꯗꯒꯤ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯏ ꯅꯪ ꯄꯪꯒꯅꯨ ꯁꯤꯡꯉꯨꯀꯣ ꯑꯗꯣ ꯁꯦꯟꯗꯣ ꯏꯃꯥ ꯈꯔ ꯄꯨꯒꯦ ꯏꯃꯥ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯡꯕꯤꯔꯛꯀꯦꯗꯅ ꯄꯨꯗ꯭ꯔꯁꯨ ꯂꯧ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯂꯧꯔꯣ ꯍꯣꯏ ꯍꯣꯏ ꯃꯃꯥꯁꯤꯕꯨ ꯑꯃꯨꯛ ꯂꯦꯛꯇꯣꯏ ꯖꯥꯠꯂꯥ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯗꯨ ꯂꯣꯏꯕꯤꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯍꯟꯈꯤꯕꯒ ꯃꯅꯦꯝꯕꯣꯛꯅ ꯃꯆꯥꯅꯨꯄꯥ ꯃꯗꯣꯟꯗ ꯂꯣꯏꯕꯤꯅ ꯃꯉꯣꯟꯗ ꯐꯨꯕꯁꯤꯡꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨ ꯃꯗꯣꯟꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯀꯌꯥ ꯃꯨꯟꯅ ꯇꯥꯕꯤꯔꯝꯗꯦ ꯁꯣꯝꯗ ꯂꯣꯏꯕꯤꯒ ꯃꯃꯥꯒꯅ ꯁꯤꯛꯆꯤꯜꯂꯝꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯗꯣꯟꯒ ꯂꯣꯏꯕꯤꯒ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯦ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯈꯤꯕꯗꯒꯤꯗꯤ ꯂꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯇꯣꯏꯅ ꯂꯥꯛꯂꯒ ꯂꯩꯕ ꯇꯧꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯗꯨ ꯂꯣꯏꯕꯤꯅ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ ꯅꯃꯥꯗ ꯑꯗꯨꯝ ꯂꯩꯔꯤ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯗꯅ ꯑꯩ ꯈꯔ ꯉꯟꯅ ꯂꯧꯕꯨꯛꯇ ꯆꯠꯀꯦꯅꯦ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛꯇ ꯍꯥꯏ ꯂꯩꯍꯦ ꯆꯥꯅꯤꯡꯂꯒ ꯅꯃꯪ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩꯗꯥꯏ ꯃꯣꯏꯗ ꯆꯥꯔꯨꯁꯣ ꯍꯤꯔꯥ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩ ꯁꯤꯔꯦꯃꯦ ꯑꯌꯣꯌꯣ ꯏꯕꯨꯡ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯃꯥ ꯁꯤꯔꯦꯅꯦ ꯑꯩ ꯏꯃꯥ ꯈꯪꯕ꯭ꯔꯗꯣ ꯈꯪꯕ꯭ꯔꯣ ꯊꯕꯥꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯃꯥꯁꯦ ꯄꯥꯕꯅ ꯁꯝꯕꯟ ꯈꯥꯅ ꯋꯥꯆꯦꯠꯁꯤꯅ ꯐꯨꯔꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯈꯨꯠꯂꯥꯎꯗꯨꯗ ꯊꯥꯡꯅꯒ ꯌꯥꯜꯂꯤꯕ ꯈꯜꯂꯨꯔꯦ ꯄꯥꯕ ꯏꯃꯥꯁꯤ ꯁꯤꯕ ꯇꯥꯔꯦ ꯏꯃꯧ ꯍꯩ ꯃꯧ ꯅꯪ ꯍꯟꯗꯣꯛꯑꯅꯦ ꯅꯃꯥꯁꯤ ꯉꯁꯤꯗꯤ ꯃꯇꯝ ꯁꯨꯔꯕꯅꯤꯅꯦ ꯃꯁꯤ ꯑꯃꯨꯛꯇ ꯍꯥꯠꯇꯣꯛꯀꯦꯅꯦ ꯑꯩ ꯍꯤꯡꯆꯥꯕꯧ ꯑꯉꯥꯡꯕꯧ ꯅꯪ ꯈꯪꯉꯤꯗꯅ ꯅꯪ ꯈꯪꯅꯦꯕ ꯅꯪ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯌꯣ ꯁꯤꯔꯦ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯃꯤ ꯍꯥꯠꯂꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯕꯥꯅ ꯌꯥꯏꯗ ꯄꯥꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯅꯪ ꯅꯃꯧ ꯅꯨꯄꯤꯁꯤ ꯂꯩꯔꯝꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯄꯥꯕꯒꯤ ꯆꯥꯛ ꯄꯤꯔꯝꯂꯕꯅꯤ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯟꯅ ꯍꯅꯨꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨꯀꯣ ꯅꯪ ꯑꯌꯣ ꯏꯃꯥꯁꯨ ꯄꯥꯕ ꯁꯥꯎꯔꯤ ꯈꯪꯒꯅꯤ ꯈꯨꯝꯂꯨꯔꯅꯨꯗꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯗꯤ ꯀꯂꯛ ꯄꯦꯔꯤꯅꯤꯅꯦ ꯃꯄꯥꯟ ꯊꯣꯡꯗꯨꯅ ꯐꯕ ꯁꯥꯁꯤꯟꯅꯔꯒ ꯅꯕꯨꯛ ꯃꯅꯨꯡꯗꯗꯤ ꯅꯣꯛꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪ ꯅꯣꯛꯂꯝꯒꯅꯦꯕ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩ ꯑꯩ ꯂꯣꯏꯅ ꯈꯪꯂꯤꯕ ꯖꯥꯠꯅꯤ ꯐꯨꯕ ꯂꯣꯏꯔꯛꯂꯕ ꯀꯥꯟꯗ ꯈꯥꯝꯕ ꯆꯪꯂꯛꯂꯒ ꯑꯐꯕꯤꯒ ꯁꯥꯗꯅ ꯄꯨꯔꯤ ꯃꯅꯨꯡꯗꯗꯤ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯜ ꯃꯔꯝꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪ ꯂꯩꯔꯝꯒꯅꯦꯕ ꯅꯪ ꯉꯁꯥꯏꯈꯩ ꯏꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯒꯅꯤ ꯏꯃꯥ ꯑꯩꯅ ꯆꯦꯟꯊꯣꯔꯛꯏꯗꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯤꯗꯅꯦ ꯃꯤꯁꯥꯒ ꯏꯆꯥꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯃꯇꯥꯡꯁꯤꯗꯅꯤ ꯏꯆꯥꯁꯤꯡꯗꯨ ꯂꯩꯔꯝꯂꯕꯗꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯆꯦꯟꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯁꯩꯗꯣ ꯃꯨꯜꯂꯗꯕꯅꯦ
ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯇꯣꯝꯕ, ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ? ꯂꯩ꯫ ꯅꯄꯥꯅ ꯏꯃꯥꯗ ꯐꯨꯗꯨꯗꯤ ꯈꯪꯕ꯭ꯔꯥ? ꯏꯃꯥꯅ ꯀꯞꯄꯒ ꯅꯣꯏ ꯀꯧꯕꯗꯨꯁꯨ ꯇꯥꯏꯀꯣ? ꯍꯣꯏ ꯇꯥꯏ ꯏꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯂꯩꯔꯔꯣꯏꯒꯦꯗ, ꯑꯩ ꯂꯩꯔꯔꯣꯏꯒꯦꯕ, ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯆꯈ꯭ꯔꯒꯦꯗ ꯑꯩ? ꯊꯕꯥꯅ, ꯑꯇꯣꯝꯕ ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ? ꯆꯠꯇꯣꯏ ꯑꯣꯏꯔꯕꯗꯤ ꯏꯇꯩꯃꯅ ꯅꯪꯒꯤ ꯆꯥꯛ ꯊꯤꯔꯒ ꯊꯝꯂꯕꯅꯤ, ꯆꯥꯔꯒ ꯆꯠꯂꯣꯀꯣ꯫ ꯃꯃꯥꯗꯣ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯣꯗꯣꯟꯒꯤ ꯏꯃꯨꯡꯗꯨ ꯂꯣꯏꯕꯤꯒ ꯃꯃꯥꯒꯅ ꯄꯥꯟꯗꯨꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯣꯗꯣꯟꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯒꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ, ꯂꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ꯫ ꯑꯗꯨꯒ ꯏꯃꯨꯡ ꯋꯥꯏꯔꯝꯗ ꯃꯣꯠꯄꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ꯫ ꯃꯣꯗꯣꯟꯁꯨ ꯃꯅꯦꯝꯕꯣꯛꯀ ꯂꯣꯏꯕꯤꯒꯗꯨ ꯐꯨꯕꯗꯤ ꯉꯝꯗꯕꯤ ꯑꯗꯨꯅ ꯑꯉꯥꯎꯕꯗꯧꯅ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯈꯤꯕꯤ, ꯃꯌꯥꯝ ꯇꯨꯝꯅꯔꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯄꯤ ꯇꯧꯔꯝꯃꯤ꯫ ꯃꯣꯗꯣꯟꯒꯤ ꯃꯃꯥꯅ, ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥ ꯃꯣꯗꯣꯟꯁꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤ, ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯉꯥꯎꯗꯅ ꯂꯩꯍꯧꯔꯅꯤꯕ꯫ ꯃꯃꯥ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯗꯣꯟꯁꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯅꯕ ꯊꯦꯝ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯏꯆꯥ ꯃꯣꯗꯣꯟꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗ꯫ ꯂꯣꯏꯗꯗꯤ ꯀꯩꯅꯣ, ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯍꯩ ꯇꯧꯁꯤꯟꯕꯤꯔꯒ, ꯑꯗꯨꯗ ꯅꯠꯇꯦ, ꯃꯃꯥ ꯃꯆꯥꯁꯤꯅ ꯏꯆꯥꯁꯦ ꯃꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯨ ꯄꯤꯖꯔ ꯃꯥꯜꯂꯦ, ꯏꯆꯥꯒꯤ ꯄꯨꯈꯝꯗ ꯍꯨꯏꯒꯤ ꯆꯥꯛ ꯊꯥꯍꯧꯋꯦꯕ꯫ ꯃꯗꯨꯕꯨ ꯃꯣꯗꯣꯟꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ? ꯑꯗꯨꯅꯅꯤꯗꯅ ꯏꯆꯥꯅ ꯏꯔꯨꯖꯔꯒ ꯊꯕꯛ ꯆꯠꯅꯤ ꯈꯪꯈꯤꯗ꯭ꯔꯦ, ꯁꯝꯅꯁꯨ ꯀꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯑꯩꯈꯣꯏꯗꯁꯨ ꯏꯍꯩ ꯍꯩꯅꯗꯕꯗꯧꯅ ꯇꯧꯔꯤꯕꯁꯦ, ꯑꯁ ꯏꯆꯥꯁꯤ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯤ, ꯑꯗꯣ ꯅꯆꯥꯁꯦ ꯂꯣꯏꯅ ꯈꯪꯗꯤ ꯈꯪꯕ ꯃꯥꯜꯂꯤ꯫ ꯏꯆꯥ ꯃꯣꯗꯣꯟꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯏꯃꯥ, ꯑꯩꯁꯦ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯟꯖꯤꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯈꯪꯗꯦ, ꯍꯦꯛꯇ ꯑꯃꯨꯛ ꯀꯧꯕꯒꯨꯝꯅ ꯍꯜꯂꯛꯅꯤꯡꯉꯤ, ꯑꯗꯨꯒ ꯂꯣꯏꯕꯤꯁꯦ ꯐꯨꯔꯒ ꯃꯃꯥꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦꯅꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄ ꯋꯥꯈꯜ ꯊꯣꯛꯇꯦ, ꯃꯆꯥ ꯄꯨꯝꯕ ꯏꯄꯪ ꯄꯪꯊꯩ ꯍꯥꯏꯅ ꯏꯆꯥ ꯅꯨꯄꯥꯅ ꯇꯝꯂꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯥ ꯃꯣꯗꯣꯟꯁꯦ ꯑꯅꯝ ꯑꯍꯥ ꯁꯨꯅꯕ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯍꯩ ꯇꯧꯁꯤꯟꯕꯤꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯃꯃꯥ, ꯃꯣꯗꯣꯟꯅ ꯊꯕꯛ ꯆꯠꯄ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯦꯛꯇ ꯏꯟꯅꯔꯁꯤ, ꯑꯗꯨꯒ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯊꯦꯝꯗꯨꯅꯅꯦ ꯏꯆꯥꯁꯤ ꯄꯨꯔꯁꯤ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯍꯌꯦꯡꯁꯦ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜꯗ ꯂꯩꯔꯁꯤꯀꯣ ꯃꯣꯏ ꯃꯄꯥ꯫ ꯉꯥꯏꯔꯁꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯣꯗꯣꯟꯅ ꯊꯕꯛ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯣꯗꯣꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯣꯗꯣꯟꯕꯨ ꯊꯦꯝꯗꯨꯅ ꯑꯍꯩꯕ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯣꯗꯣꯟꯕꯨ ꯌꯦꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯃꯣꯗꯣꯟꯗꯨ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯦ꯫ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯖꯥꯠꯂꯣ? ꯍꯟꯗꯛꯇꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯈꯠꯂꯛꯏꯁꯤꯕꯣ? ꯏꯃꯥꯁꯨ ꯆꯤꯡꯅꯔꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯁꯨ ꯀꯌా ꯀꯧꯉꯥꯡ ꯇꯧꯗ꯭ꯔꯦꯅꯦ꯫ ꯑꯩꯉꯣꯟꯗꯁꯨꯅꯤ ꯏꯃꯥ, ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ, ꯀꯥꯏꯗꯕꯨ ꯆꯥꯏꯅꯣ ꯃꯥꯏꯁꯤꯕꯣ? ꯑꯇꯩ ꯂꯥꯏꯔꯤ, ꯍꯟꯗꯛꯇꯤ ꯃꯣꯗꯣꯟꯁꯦ ꯃꯃꯥ ꯃꯄꯥ ꯍꯣꯏꯒ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯒꯁꯨ ꯀꯧꯉꯥꯡ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯏꯅꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ? ꯍꯟꯗꯛꯇꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟꯁꯨ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯇꯧꯒꯦ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯣꯗꯣꯟꯁꯤ ꯌꯨꯝꯗ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ? ꯂꯣꯏꯕꯤ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪ? ꯍꯥꯎ, ꯇꯥꯏꯌꯦ, ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯑꯣ ꯀꯧꯗ꯭ꯔꯁꯨ꯫ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯑꯝꯇ꯫ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯄ ꯀꯩꯗꯧꯔꯒꯦ, ꯑꯗꯨꯗ ꯀꯧꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ? ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯅꯪ? ꯊꯣꯛꯂꯒ ꯍꯪꯉꯨꯔꯣꯅꯦ, ꯉꯁꯤꯗꯤ ꯃꯣꯗꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯏ, ꯑꯩꯕꯨ ꯐꯤ ꯌꯣꯝꯁꯤꯜꯂꯧꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯄꯪꯀꯧ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯉꯥꯡꯗꯤ ꯅꯃꯥ ꯑꯐꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯣ ꯀꯥꯏꯗ ꯂꯩ? ꯀꯌా ꯁꯨꯔꯦ? ꯌꯦꯡꯒꯩ ꯄꯨꯊꯣꯔꯛꯎ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤ ꯁꯦꯜꯅꯣ? ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯄꯤꯁꯤꯜꯂꯤꯗꯅ, ꯑꯗꯨꯒꯤ ꯁꯦꯜꯁꯤꯡꯗꯣ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ꯫ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕ? ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕ? ꯅꯨꯡꯇꯤꯒꯤ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯀꯥꯏꯗꯒꯤ ꯁꯦꯟꯗꯅꯣ? ꯁꯦꯟꯗꯨꯅ ꯆꯥꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏ ꯆꯥꯗꯧꯔꯤꯒꯦ? ꯆꯥꯕꯗꯤ ꯌꯨꯝꯗ ꯑꯄꯥꯟꯕ ꯏꯟꯁꯥꯡꯅ ꯆꯥꯕꯅꯤ, ꯂꯩꯔꯁꯨ ꯑꯩꯅ ꯂꯩꯕꯅꯤ,
ꯆꯦꯡ ꯍꯥꯏꯔ ꯍꯥꯞꯂꯤ ꯐꯧꯁꯤꯡꯁꯤꯅ ꯆꯥꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯦꯜꯁꯤꯡꯗꯣ ꯂꯩꯇ꯭ꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯪꯉꯤꯍꯦ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯈꯩꯗꯤ ꯍꯪꯗꯦ ꯉꯁꯤ ꯍꯪꯉꯤꯁꯤꯕꯨ ꯅꯃꯥ ꯍꯣꯏꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯣ ꯃꯃꯥꯅ ꯂꯣꯏꯕꯤ ꯉꯁꯤꯗꯤ ꯃꯣꯗꯣꯟꯗ ꯆꯤꯟꯒ ꯈꯨꯝꯂꯨꯔꯅꯨꯍꯦ ꯏꯃꯥ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦꯕ ꯑꯩꯕꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ ꯀꯩꯅꯣ ꯊꯤꯔꯤꯕꯗꯨꯕꯣ ꯅꯪꯅ ꯐꯅ ꯊꯤꯔꯁꯨ ꯁꯦꯜꯗꯤ ꯐꯪꯂꯔꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯣꯏꯕꯤ ꯃꯥꯅ ꯊꯤꯔꯤꯕꯗꯣ ꯁꯦꯟ ꯅꯠꯇꯦꯅꯦꯍꯦ ꯊꯣꯉꯥꯛꯆꯩꯅꯤꯅꯦ ꯆꯦꯜꯂꯣꯅꯦ ꯂꯣꯏꯕꯤ ꯍꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯣꯗꯣꯟꯅ ꯂꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯂꯥꯎꯅ ꯑꯣꯏꯅ ꯐꯥꯏ ꯌꯦꯠꯅ ꯊꯣꯉꯥꯛꯆꯩꯗꯨ ꯆꯦꯠꯅ ꯄꯥꯏ ꯑꯗꯨꯒ ꯃꯣꯗꯣꯟꯅ ꯂꯣꯏꯕꯤ ꯐꯨꯗꯔꯛꯄꯒꯤ ꯃꯈꯣꯜꯁꯤ ꯂꯐꯨ ꯇꯣꯡꯒꯥꯅ ꯂꯩꯃꯥꯏꯗ ꯀꯟꯕꯒ ꯃꯈꯣꯜ ꯍꯧꯕ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯃꯥꯅ ꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯐꯨꯅꯒꯦꯃꯦ ꯁꯤꯗꯤ ꯑꯩ ꯐꯤꯌꯣꯡꯀꯥꯁꯦ ꯄꯨꯔꯔꯣꯏꯒꯦꯅ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ ꯏꯅꯦꯕꯣ ꯅꯪꯁꯨ ꯀꯥꯏ ꯆꯦꯟꯗꯣꯔꯤꯕ ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤ ꯐꯨꯕꯗ ꯁꯣꯏꯕ ꯁꯥꯔꯒ ꯍꯦꯛꯇ ꯐꯨꯊꯔꯒꯦ ꯂꯣꯏꯕꯤꯒꯤ ꯃꯃꯥꯅ ꯑꯌꯣ ꯏꯃꯥ ꯍꯩꯃꯥ ꯁꯤꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯅꯆꯥꯅꯨꯄꯤꯗ ꯐꯨꯕꯗ ꯁꯣꯏꯗꯅ ꯏꯃꯥꯗ ꯄꯥꯟꯈ꯭ꯔꯦ ꯑꯌꯣ 이마기 로이비야 아이 낙타 젠실락간두니해 아유 ꯍꯩꯃꯥ ꯌꯥꯝ ꯅꯥꯏꯅꯦ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯣꯗꯣꯟꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯨꯔꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯗꯨ ꯁꯣꯝꯗꯁꯨ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯅ ꯑꯃꯨꯛ ꯆꯪꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯨꯝꯗꯗꯤ ꯂꯩꯍꯜꯂꯝꯃꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯂꯣꯏꯕꯤꯒꯤ ꯃꯃꯥꯒꯗꯪ ꯇꯣꯉꯥꯟꯅ ꯄꯤꯖꯗꯨꯅ ꯊꯝꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯣꯗꯣꯟ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥꯗꯨꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯏꯕꯤꯒ ꯃꯃꯥꯒꯗꯤ ꯀꯅꯥꯝꯇꯅ ꯀꯧꯕꯤꯗꯅ ꯃꯃꯥ ꯃꯆꯥꯈꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯔ ꯈꯠꯅ ꯀꯣꯟ ꯐꯦꯡꯕꯒꯤ ꯈꯔ ꯂꯥꯎꯅ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ